Indiana British tagi maning makha tamba phanglaba matung Indian Union semlakpa matamda Manipur gi oina chingmi singdi masana adum Sedun tribe ki list ta yaujakre adubu tampakta leihoriba Maitai singdi ST ki list ta chanba ngamhodre matam aduda chingmi amatana athingba pikhibesu leite 1980 adwaida matam madugi chief minister oibiramba risang kaisingna assembly da Maitai singbu ST gi list ta channa bagi wafam sing khana bagi puthroppada matam madugi Maitai gi MLA singna yakhide matam amada Manipur da governor oina lakhiba Bet Marwana tampakta leiriba Maitai phurup sing asi nongmadi soidana mutpa yabagi oithokpa lei maram asina Maitai singbu ST gi lista yahonabani haina kanna hodaramki adubu matam madugi Maitai gi phamnaiba singna aremata hanki ngasigi video asidagi khangminarasi Maitai singna hojik phauba masagi maramda Manipur asida rightful citizen ama oiba ngamdriba asi kanagi maralno Manipur da leiriba singmi amatana ayatpa pikhidraba phaubada Maitai singna ST gi lista Chalhoudabagi basi kanagi Asoibano Manipur da Gauriya dharma lakpadagi singtam ani gi mari kamdau khibage Maitai singna thengna busu thengna Sedun tribe ki list ta chanba taragadi masi kamdau gani masi oithokadra haiba si khangminasi mieng taminarasi British na India da changlakhiba amasung Manipur da yorakhaba matungdagi thambiramba census record kayadagi aikhoina khangma ngammi madudi Manipur gi manungda laiminariba jelhomi singi marakta khenaba thoina leiramde ching amasung tamda leiriba jelhomi sing khudingmak asi tribal gi status ta thakmanana leiminaramba ngaktani punsi maren manarami wakhalon tinana himinarami chingmi amasung tammi gi marakta amaga nupa singi marakta itaw sanaba nupi singi marakta na ita sanabagi chang asi aduki matik wanglammi adubu ngasidi masigi phajaraba chanabi asi tapna hantharakpagumna tawre Hindu lining changlakhibaga loinana amanga sengi wafam leikhre dharma tongankhre tapna lapthokna ringai tanja asida amuksu Manipurna ningkha tamba mangaduna Indian Union da tinkraba matungdasu ching amasung tam ani asi khanglap lapthokna khre Indian Constitution gi imung amakhakta-dagi hodokminarakhiba aikhoibu masung ahum thokna general sedun caste amasung sedun tribe haina khaidoktuna amukasu lapthokna halle tasengmadi chingmi tammi haina khaidokchaba taragasu Manipur gi yelongmi singi maraktadi social status ta khenaba leiroidabani schedule tribe ta punna leiminagadabani natrabadi masing yamlaba India gi population asida misingju yamjadaba lamsu picture mitai gumbana general oina leiba taragadi masi sumdaba amani India gi leimaidagi Maitai phurup asi tapna mutkhiba yabada natana atai lambi sing phangloi Manipur gi itihas asi hangatna yengluba taragadi Maitai singbu Sedun tribe tagi ngasi phauba khatoktuna thambiriba asi India laingakna natte masi Manipur laingaki marani haibasi mayek lana khangi India laingakta khwaidagi maru oiriba Indian Constitution asi semlakpa matamda Article 342 clause 1 da Sedun tribe ki article hairaga su khangnaba ama yawi masi Indian Union semlakpa matamda lakhibani Article asina yamna pikpa phurupka achoba phurupka laiminaba matamda achoba phurup chingna apikpa sing asibu yosin khidanaba constitution na pirakpa apikpa phurup singda piba protection amani aduga amukshu Indian Union semlakpa matamda Manipur gi chingmi singdi masana ST list adum yaujakhre aduga tampakta tahoriba Maitai singi apamba hangmada Maitai bu mahut chiliba matam madugi lairik laisu haire hariba mioi sing social and political leader sing aduna Gauriya dharma ijek lawi oikhiba aduna ST haibasi constitutional protection ni haina khanbagi mahutta hanthaba thaki amangba atonba phurup kini haina khanki aikhoidi mainland India gi mapung oiba aryan gi sada naudani haina khalubadagi ishana tawkhidabani India laingaknadi piningkhibani laibak thibani 1951-1952 gi matam adwaida tampaklam gi praja singi maraktasu lerik laisu gi thak asi yamna nemba khungangi lamsingda akhang ahi sing kaya leitaba Imphal mayon gi lamgi akhang ahi kharana hairagana phare haina chatpa matam oibana kananasu ST list ta changbagi kanaba kanadabagi matangda mot pinakhide matang asida aikhoina janeneta irabot puningsing daba ngamde irabotna yamna nganna hairamba wafam amal lei
चिंगमी तमी अनिमक मानना अधिकारसिंग लेमिनगदबनी नत्रगदी तुंगना यामना चावबा कायबा लाकनी लाइबक थीबना असिगुम्बा मैतेइसिंगी यामना लुरबा तंजा असिददी हिजम इराबोट 1948 की सेप्टेम्बर की तांग 12 थोखिबा पूर्वांचल स्टेट की मनुंगदा मणिपुर असी डिस्ट्रिक्ट ओइना लेगदबनी हाइना मतम अदुदा कांग्रेस वर्किंग कमिटी की वारेप अदुगी मयोक्ता चतखिबा रैली अदुदा थोखिबा गतना पुंगदोंगबम गतना हाइना खंगनबा अदुगी लोचिंगबा ओइ मसिगिदमक्ता नमदुना मिरोट ओइखिबदगी 1951 की सेप्टेम्बर की तांग 13 बर्मा की तांगबोद लेखिदबा मतम अदुगा इफांग फंजिनरबा मतम ओइखि मदुमक ओइरमद्रगदी हिजम इराबोटना अैखोगी इरक्ता निंगथीना लैबा मतम ओइरमबा तारगदी मैतेई सिंगबु मतम अदुदगी हौना एसटी की लिस्ट अदुम चलमगनी मतम अदुददी सिंगमी कनानासु अयेतपा अपनबा पीबा लैखिदे अदुगिसु मथक्ता चिंग अमसुंग तमगी मरक्ता नुसिनाबगी चांग असि अदुकी मतिक वांगलम्मी अदुबु ngasidi कोना थंगदा बर्मादगी चंगलखिबा अैखोइनसु लुना चाना तौजरुबा जेलौमिसु नत्तबा कुकी सिंग असिना मखोइगी मबुक मनुंगना फुमलगा लेरंबा फत्तलौसिंग असि फोंदोलकपदगी हौना मैतेई सिंगना एसटी दा चंगनबा होनरकपदगी थिंगलखिबनी अदुबु ngasidi खंगले मखोइ असिदी मैतेई फुरुप सिंग असिबु मुथत के मांगहनगे हाइना खनबा फुरुप सिंग ओइरमखि हाइबसि हौखिबा सही असिदा हाइबदी मेगी तांग 2023 दगी हौरखिबा फत्त लालोंग असिना मयेक सिंगना ताकले ngasidi मखोइगी वाफम सिंग अैखोइना अमुक मखाताना ताफम थोक्त्रे 1980 की मतमदसु मतम अदुदा चीफ मिनिस्टर ओइबिरंबा श्री रिसांग कैसिंगनसु असेंबली फमदा 0 आवर मैतेई सिंगबु एसटी की लिस्ट चन्नबा वाफम सिंग पुथोखि अदुबु मतम मदुगी मैतेई की एमएलए सिंगना थौसाखिदे अमरोमदना लैबाकी सकनाइरबी सोशल स्टेटस वांगना लैबी इम्फाल मयोल लमगी मिशक अमना कोचेन जेंदुना मथौ ओइना थिंगबदगी सीएम रिसांग कैसिंग वाफम सिंग अदु अरेमा ताहनखि मतम अदुददी अैखोइ प्रजा मियामसु एसटी की मतांगदा ngasi ओइरिबा ngasi खंगिबा असिगुमना खंगबा ओइरमदे इहौसु कया हौखिदे 1995 की मतमदसु मिनिस्टर ऑफ स्टेट फॉर होम अफेयर्स किपगेनना मणिपुरदा लैरिबा चयेतनबा चरांगनबा कया असि करमना फगदगी हाइना मतम मदुगी मणिपुर की चीफ सेक्रेटरी ओइबिरंबा केवल कृष्ण सेट्टीदा हंगलखिबा वाहंग अमगी पाउखुम ओइना के सेठीना मैतेई सिंगबु एसटी दा पुंसिनमन ओइगनी हाइना खुमखि ngasisu mahakna hairi मैतेई सिंगदी एसटी दा चनगदबनी मतम अदुदा चरांगनबा कया असि फरकनी ट्राइबल सिंगना प्रोटेस्ट तौरिबा असिदी नेचुरल रिएक्शन नि हाइना महाकना हाय मणिपुरदा गवर्नर ओइना लाखिबा सिंगी मनुंगदा बेट मरवा हारिबा मिसक असि दिल्ली पुलिस तगी हौरकपा मरमना यामना हाइसिंगबा मिसक अमा ओइखि महाकना यामना कुपना नैनरबा मतुंगदा मैतेई फुरुप असि इंडियन कॉन्स्टिट्यूशन की आर्टिकल 342 क्लोज 1 दा चलहौदबा तारगदी खुदोंग थिरकनी मुत्खिबा याबगी ओइथोकपसिंग लाकनी मरम असिना मतम अदुदा महाकका लोइनखिबा मैतेगी एमएलए सिंगदा यामना कन्ना तक्सिनखिबा सिंग लैखि हेन ngaklibadi मैतेई फुरुप असि एसटी की लिस्ट चंगनबा सेंटर की लैंगाकता प्रायोरिटी बेसिस ता थमनबगी वाफम सिंग हौदोकलुबदा मतम अदुगी मैतेगी एमएलए सिंग अदुना वाफम सिंग अदु थवाई यावखिदे फना कानागदबा ओइबा तारगसु मतम अदुदा मैतेगी एमएलए सिंगना मैतेई फुरुप असि अनेम्बा थाकी ट्राइबल दा हिंगबा पामदे हाइना गवर्नर की वाफमदा रिएक्ट तौखि वाफम सिंग अदुबु तारुबदा गवर्नर बेट मरवान अंगकपा फाउखि मतौ असुमना मैतेईना एसटी दा संगनबगी खुदोंचाबा सिंग तंका कया अमा लैख्रे अदुबु खुदिमक असि मैतेईगी मरक्तगी थोइदोक हेंदोकपा अखंग अहि कयाना रिजेक्ट तौखिबनी हाइबसिदी मयक सेंख्रे ngасidi अखोई असि खम थेंगना खुदोंग थिनगाय ओइबा मवोंगदा थाक अमन लाक्ले हाइबसि इसाना खंगजरे अखोइना खुंदारगा लैजरिबा अपुनबगी चादा 6.5 लोमगी लम अमदी पॉलिटिकल पावर खुदिमक असि शक्ति लैरबा फुरुप सिंगना मुनखिबा याबगी तांकक अदु लाक्ले मैतेई सिंगे मरक्तसु चामगे मनुंगदा 95% हेनमना एसटी की लिस्ट चंगहौबना अखोइगी तुंगी मिरोन कलहौनबा अमता ngairaba lambini haibasi हौजिक्ति वखन ताबा हौरकले मसीमक्ति शेड्यूल ट्राइब डिमांड कमिटी मणिपुरना हौखिबा चही 10 मुक असिदा मसीगी कैंपेन तौरकबा अमदी हौखिबा चही 3-4 असिदा वर्ल्ड मैतेई काउंसिलना STDCM बु मतेंग पांगबु ओइना ST तानबगी खोंजंग असिदा यौशिलकबा असिना अचौबा मतेंग अमक ओइरी हाइना लौबसु याय
angak pachatnabi ama haibaduni lamdam masida maihurondagi laijaраklaba jelhomi maitai singmuna iramda manipurda lainingba mafamda laibi yadaba bot thadabadi yaraga lepadi yadaba second class citizen ama oina laiba aduga 18 suba century gi athengmada Burma dagi sanglakpa haukiba chahi 10 suba century loramdai amasung 21 suba century horakpada ising isagumna lepa laitane hengalakhiba kuki singmuna hek changlakpaga mathangi sahida voter gi list hapchin bire masidagi hendoktuna makoi asi amuk ST gi list amuk chalhan bire masina makoi asi first class rightful loiba India gi nagri ama oina pibada masida manipurda lairiba jelhomi ataina athingba karimata pikhide ngasidi makoina akhoi gi thakta kakhatuna yongna lopu tan haibadu thoklare yumdang mana kaina ba haibadu oire MEITEI na ST tanbada ngarang da lakpa makoina kuki singna thingli politician gi power sing sizinaraga muglakpa asina aikoi gi state sarkar nasu tawning na tawba ngamdre adubu ngasidi kuki singi asengba pukchen chu aikoina khangle makoi di MEITEI singbu loisilaga haiba phurup ama oiramle makha tana makoi gi watarubagi darkar su leitre India lenga ki makha da hek leirakpadagi MEITEI su karigumba ST gi lista salamba taragadi ngasi makthokliba MEITEI kuki gi marakta achauba lanjau asi thoklamdabasu yai nakan amaromdana thambira haibagidi harauriba aduga mapangandi yaudraba inner line permit system ILP asisu MEITEI na karigumba ST da changba taragadi masi mapangan hena laigadabani akhang ai singnasu masi ikhan khandawdawna tawba mali ngasigi wathok singasi loishinaba khonabada Iho khongjang na saruk yareba MEITEI gi mangjin thabiriba CSO amadi Manipur lengak na thokliba wathok asi loisilakpagi tanja lakpa matamda center gi lengak ka wari sanabada ST gi matang asi nathayraga thamloidabani haukiba tangka kayada thausakhidabagumna handaksu karigumba nantokhiba taragadi MEITEI gi aroiba tanja amadi laklagani hayengwai aikhoi gi tungi mironna nakhoibu waru haibadu thokani masi kaugumsi masida jelhomi phurup aminariba singna haibadi naga isinau singnasu saugatpa mathau tai naga singdi iramda masida rightful loiba nagrik ama haubadagi oiraga lakle adubu MEITEI di haukiba chahi humdraga nithoi muk asida rightful loiba nagrik ama oiba ngamdre makha sangthana asum leiba taragadi manipur gi laimaidagi sahi kharagi matungda MEITEI sing asi mutkhiba yabagi tanja ama sul lakpa yai apun mapak saubagi sada 6.5 muktang oiriba MEITEI na khundaba yareba manipur gi tampak lambasi India gi mainland dagi lakpa miwai singna sahi kun kunthra gi manungda khunda sinkhiba haibasi angakpo oiroi jelhomi ichin inau singa MEITEI gi marakta pukning phoduk naramdaba leiba taraga su phamina duna wari watai sanabagi tanja adu lominarasi haudok minarakpa ichin inau ni haibadu uthoklasi jelhomi phurup singi marakta general schedule caste schedule tribe haina khaidoklamaba adu sab manaba thakta tribal gi status ta punna laiminaba matam adu khaktada aikhoi gi marakta lingjan manaba nusinaba adu purakpa ngamgani matam amada hizam irabona khanjaramba manglan sing haibadi singtam ani makta laiminareba phurup sing asi manaba thakta laiminagadabani haibadu uthoklasi